ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ꯫ ꯕꯨꯖꯨꯔꯛ ꯑꯃꯅ ꯍꯥꯏ, ꯅꯣꯡꯃ ꯑꯩꯅ ꯕꯩꯇꯨꯜꯂꯥꯍꯒꯤ ꯇꯋꯥꯐ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯈꯛꯄꯨ ꯃꯔꯦꯡꯕꯥꯟꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯐꯝꯍꯜꯂꯒ ꯆꯠꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯜꯂꯥꯍꯕꯨ ꯀꯧꯔꯤ, ꯍꯣ ꯊꯧꯖꯥꯜ ꯍꯩꯕ, ꯍꯣ ꯊꯧꯖꯥꯜ ꯍꯩꯕ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯉꯤ, ꯊꯧꯖꯥꯜ ꯍꯩꯕ ꯃꯄꯨ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯃ ꯑꯩꯍꯥꯛ ꯑꯁꯤ ꯍꯤꯗ ꯂꯂꯣꯟꯕꯁꯤꯡꯒꯤ ꯖꯃꯥꯠ ꯑꯃꯒ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ ꯍꯤ ꯑꯗꯨ ꯀꯥꯏꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯍꯤ ꯇꯣꯡꯂꯝꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯏꯁꯤꯡꯗ ꯏꯔꯥꯛꯅꯈ꯭ꯔꯦ꯫ ꯁꯨꯞꯅꯒꯤ ꯑꯩꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤꯒ ꯎꯄꯥꯛ ꯃꯆꯦꯠ ꯑꯃꯗ ꯇꯣꯡꯍꯧꯔꯦ, ꯑꯃꯁꯨꯡ ꯍꯞꯁꯤ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯎꯄꯥꯛ ꯃꯆꯦꯠ ꯑꯃꯗ ꯇꯣꯡꯗꯨꯅ ꯍꯤꯡꯍꯧꯔꯦ꯫ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯦ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯞꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯛ ꯏꯇꯧ ꯎꯕꯗ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ, ꯑꯃꯁꯨꯡ ꯍꯔꯥꯃꯤꯒꯤ ꯊꯕꯛ ꯆꯠꯊꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ, ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯖꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯨ ꯃꯍꯥꯛꯀꯤ ꯏꯕꯥꯗꯠ ꯇꯧꯖꯍꯧꯕ ꯅꯠꯇꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯨꯅꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯍꯥꯛꯅ ꯍꯥꯏ, ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯊꯝꯈꯣ꯫ ꯈꯨꯗꯥꯒꯤ ꯀꯁꯝ, ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤ ꯇꯝꯄꯥꯛꯇ ꯇꯨꯝꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯀꯞꯍꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯀꯞ ꯀꯞꯂꯛꯄꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯩ, ꯅꯪꯅ ꯃꯌꯥꯗ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ, ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛꯇ ꯇꯨꯝꯍꯟꯈꯤꯒꯦ꯫ ꯃꯁꯤ ꯍꯦꯛ ꯇꯥꯕꯗ ꯍꯞꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯨꯜꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯦ꯫ ꯑꯩꯅ ꯑꯜꯂꯥꯍꯗ ꯍꯥꯏꯖꯩ, ꯍꯣ ꯁꯦꯡꯂꯕ ꯃꯄꯨ, ꯅꯍꯥꯛꯇꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯄꯥꯝꯕꯕꯨ ꯊꯥꯗꯠꯄ ꯉꯝꯕ, ꯃꯨꯊꯠꯄ ꯉꯝꯕ ꯃꯄꯨꯅꯤ꯫ ꯑꯩ ꯑꯃꯁꯨꯡ ꯍꯞꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯍꯥꯛ ꯈꯛꯇꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯁꯛꯇꯤꯅ ꯈꯥꯏꯗꯣꯛꯅꯕꯤꯌꯨ꯫ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯍꯥꯛꯇꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯕ ꯃꯄꯨꯅꯤ꯫ ꯈꯨꯗꯥꯒꯤ ꯀꯁꯝ, ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯖꯤꯕ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯐꯥꯎꯒꯠꯂꯛꯏ, ꯑꯃꯁꯨꯡ ꯍꯞꯁꯤ ꯅꯨꯄꯥ ꯑꯗꯨ ꯆꯥꯞ ꯂꯥꯛꯂꯒ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯍꯞꯁꯤ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯎꯄꯥꯛ ꯑꯗꯨ ꯆꯤꯡꯗꯨꯝ ꯑꯃꯒꯤ ꯃꯌꯥꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯀꯥꯈꯠꯆꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯍꯦꯛ ꯁꯤꯟꯕꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯄꯤ ꯆꯥꯗꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯦꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯣꯊꯥꯖꯔꯤ꯫ ꯑꯜꯂꯥꯍ ꯄꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯔꯥꯞꯄꯗ ꯍꯤ ꯑꯆꯧꯕ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯇꯣꯡꯕ ꯃꯐꯝ ꯑꯃꯗ ꯀꯥꯈꯠꯂꯒ ꯐꯤ ꯑꯃꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯄꯨ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯎꯔ ꯃꯥꯜꯂꯤ ꯃꯤ ꯑꯍꯨꯝꯈꯛ ꯍꯤꯅꯥꯎ ꯑꯃꯗ ꯇꯣꯡꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯩ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯍꯤꯅꯥꯎ ꯑꯗꯨꯗ ꯇꯣꯡꯂꯒ ꯍꯤꯖꯥꯎ ꯇꯥꯅ ꯍꯣꯜꯂꯛꯂꯦ꯫ ꯑꯩꯅ ꯍꯤꯖꯥꯎ ꯑꯗꯨꯗ ꯍꯦꯛ ꯀꯥꯈꯠꯄ ꯃꯇꯝꯗ ꯍꯞꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯂꯪꯊꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯎꯔꯝꯃꯤ꯫ ꯏꯆꯥꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯑꯩꯅ ꯆꯣꯡꯁꯤꯟꯗꯨꯅ ꯆꯨꯞꯂꯝꯃꯤ ꯑꯃꯁꯨꯡ ꯀꯣꯟꯁꯤꯟꯖꯔꯝꯃꯤ, ꯑꯃꯁꯨꯡ ꯑꯩꯅ ꯍꯥꯏꯖꯩ, ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯈꯣꯡꯁꯥꯕꯤ ꯃꯆꯦꯠꯅꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏ, ꯅꯍꯥꯛ ꯉꯥꯎꯔꯦ, ꯒ꯭ꯌꯥꯟ ꯆꯣꯏꯔꯕ ꯃꯥꯜꯂꯦ, ꯃꯁꯤꯕꯨ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯖꯩ, ꯑꯩ ꯉꯥꯎꯗꯦ, ꯒ꯭ꯌꯥꯟꯁꯨ ꯃꯥꯡꯗꯦ, ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯗ ꯇꯥꯍꯜꯂꯤ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯕꯗꯒꯤ
मखोई पुनमक लुक थदुना लेनरमी अदुगा हायरकी नहागना अंगक वारी अमा ताहल्ले अखोइसु नंगोंद अंगक थौदोक अमा ताहनगे नहागना तारग अंगक चागनी मखोइन हाय अखोइ यामना नुंगाइनि ही असि मक्तदा लाक्लम्मी तांजा अदुदा जीव अमा इसिंगदगी फावगलक्लम्मी अमसुंग मागी मनंगंदा अंगांग असि यावरकी अमसुंग खोंजेल अमना असुमना लावरकी करीगुंबा अंगांग असिबु लौखत्तुना पुखिदबा तारबदी नखोइगी ही असि सोइदना लुबहनगनी मसि हेक ताबदा अंगांग असि अखोइना जीव अदुगी मनमगंदगी लौथरकपनी नहाके अमसुंग अखोइगी थौदोक असि यामना अंगकपा थौदोक ngaktani मरम असिनो ngasiदगी अखोइ पुमनमक गुनागी थबक पुमनमक तौजररोय हाइना वासकजरी तोबा तौजरे अदुगुंबा मपु महाक अदुदी कयाद थौजाल हैख्रबनो अवाब तारबसिंगी मतेंगिदमक हेक्ते यौबीबा जातनी नुंगसिरबि चिरिनावसिंग अखोइसु अल्लाह ताला ना मतम खुदिंगमक्ता सेनबिब ओइसनु अल्लाह अमसुंग महाकी नुंगसिब रसूल सल्लल्लाहु अलैहि वसल्लम की अपामबदो पुंसी असिलेनबो कन्न होनमिनसी।